Hainei nungshibadagi henba pochak amata leite malemsida mi khadadi nungsinabada mathwai ba thadokpa ngam Romeo Juliet khamba thoibi asumai topa wari mayamadi noina darapani aduna ngasi noi mayamgi damakta mong amagi nungsinabagi wari tahanningi Ngasigi warise Imphal da leiba Lakshmi gi maramdani Haibadi ma Chai khara mamangaida Mamanaba singa college trip amada chalamni Asi wasi ngasi dagi chahi tara mamangi warini Matam duga akhoi college su loi kata ba kharani ta ngai khare Aduna akhoi class ke students myam pullaga Shillong da picnic koi ba oina chatlure aidi mapunsi ki chingum mafamse koi tribani na Shillong gi ching mayam thu ubada phajabana loi khare nongmadi sunset point haidi numit tabam mafam duga mamana be singa pullaga koi ba chatlure dum tumna ndhang usale akhoi myam su hanba ki tongnare aidi chatpa yang bani na akhoi college group to khare maning del hore Kon thang dadi ai kya tare ai na chatli lambi se asoi ba lambi oirame nung thang duga akhoi college group to kodon mai ki chakhino edi gyan am ta tadre jungle amam duga ai ithunta ki bana loire jungle duga mi gam ta leite yum khulak am ta khunarate ngahak le daga jungle duga manga namo urai aina mangan se kadon mai gi dira ino mafam duga mi ga le matra mating khap phangara haina chatna tam jingo badadi mafam duga mandira ma le rame mandir lak ta karam su le ramde tanja duga bakhona malakpa ning hana yengo badidi ai ta chagi man banu pa man lep le rami Ibema kanano nangbu asi mafam siga leiba midi mande Mapunsi ujadri. Hoi, ai asi mafam sigi nate. Ai imanabe singa koi ba picnic to bala pani. Adugai di asi lambi se chumma ne hen lak pada. Adugai di. Adugai nang hanbagi lambi ka thokare. Chumbra ai haise. Hoi, chummi. Asi gumba chingrak jungle asong basiga mi hekta mangna bani. Nang cinta tawni ibema. Ai nongonda makha ta na thimiramge. Mathata de nang lambi do katon mai ge dano atu ta hayo ai mathon chachagi ge Ihe dumai tawnu ai thinbi ge nang nasa na khanna yung asi lambi siga asuk thang siga nang na thon ta chatpa ngam ngadro Phare do ai thinbi rege chachila o ai mingdi sumant kowi nang mingdi kari koge Karigino khangde makna hairiba wasingdo ai hiktok pangamde maka hik chatmina bada nong su chuthare nong khuchudo ubada chingi lambi de kumtha basu ki de khoi suman tu su haire asi matam siga asi lambi sige kumtha ba mong jaroi maki yumdu su asiga anak pasigale aduna nong chuba leptriba maki yumda leirara hai ai di kisum gyan ta dre kari hai sige kari khum sige nong su chure nong thang su oire ai di mafam rang leitrabani na maki hai wa da su hoi dum hai sale adugi akhoi maki yumonda chatpa hore Ihe kara Jackson jalune Kishuri to hodrobo Cinta tawnu isum tawroi Aigi yum swai siga anak pasigale Ai nawanda nawan baga nang mafam duga thimiramge Suman ki yumdo asiga kham mamang chalaga leijatni maki yumdo ching marakta mi udabo mafam tarija khandaba mi di suthi thibam pangon Suman maki yumgi lambi do tai yani adugai ai di kai ton jano mak na hairi ba wasing do
ꯑꯩꯗꯤ ꯄꯨꯌꯥꯗ ꯌꯥꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯌꯨꯝꯗꯨꯁꯨ ꯌꯧꯔꯦ ꯌꯨꯝꯗꯣ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯆꯪꯉꯣ ꯂꯥꯛꯑꯣ ꯑꯁꯦ ꯑꯩ ꯌꯨꯝꯅꯤ ꯅꯪ ꯄꯨꯛꯇꯤ ꯌꯥꯝ ꯂꯥꯝꯃꯝꯃꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯩꯁꯨꯝ ꯆꯥꯔꯝꯃꯣꯏ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯄꯨꯛ ꯑꯝꯇ ꯂꯥꯝꯗꯦ ꯆꯥꯁꯨ ꯆꯥꯗꯕ ꯄꯨꯛꯁꯨ ꯑꯝꯇ ꯂꯥꯝꯗꯕ ꯑꯗꯨꯃꯥꯏꯅꯕꯨ ꯇꯧꯅꯕ꯭ꯔꯅꯦ ꯑꯥꯗ ꯕꯥꯊꯔꯨꯝ ꯂꯩꯔꯦ ꯑꯁꯤꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯑꯒ ꯐ꯭ꯔꯦꯁ ꯑꯣꯏꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯒꯠꯂꯨꯔꯒꯦ ꯏꯃꯥ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯋꯥꯅꯕꯅꯤ ꯇꯧꯔꯨꯅꯨ ꯅꯪ ꯌꯥꯝ ꯄꯥꯈꯠꯂꯤ ꯂꯣꯏꯔꯦꯅꯦ ꯄꯥꯈꯠꯀꯅꯨ ꯑꯩꯒꯤ ꯌꯨꯝꯁꯦ ꯌꯥꯝꯅ ꯁꯦꯐꯅꯤ ꯁꯤꯒꯤ ꯍꯦꯟꯅ ꯁꯦꯐ ꯑꯁꯤ ꯃꯐꯝꯁꯤꯒ ꯂꯩꯇ꯭ꯔꯕꯅꯤ ꯐꯔꯦꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯥꯛꯅ ꯀꯔꯤ ꯖꯥꯗꯨ ꯇꯧꯔꯖꯥꯠꯅꯣ ꯃꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯑꯩ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ ꯑꯩꯗꯤ ꯑꯃꯨꯛ ꯈꯟꯖꯤꯜꯂꯦ ꯑꯁꯤ ꯅꯨꯄꯥꯁꯤ ꯍꯥꯟꯅꯁꯨ ꯎꯈ꯭ꯔꯕ ꯃꯤ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯈꯪꯅꯕ ꯃꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯁꯛꯁꯨ ꯈꯪꯅꯗꯕ ꯃꯤꯁꯤꯒ ꯑꯩꯁꯨ ꯌꯥꯝ ꯁꯦꯐ ꯐꯤꯜ ꯇꯧꯔꯤꯁꯦ ꯀꯩꯗꯧꯕꯒꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯩ ꯐꯤꯔꯣꯟ ꯆꯦꯟꯖ ꯇꯧꯔꯒ ꯍꯦꯛ ꯍꯜꯂꯛꯄꯗ ꯁꯨꯃꯟꯅ ꯇꯦꯕꯜꯗ ꯐꯖꯅ ꯁꯖꯥꯏ ꯊꯝꯃꯝꯃꯦ ꯏꯃꯨꯡꯗꯨꯒ ꯀꯦꯟꯗꯜ ꯃꯌꯥꯝꯁꯨ ꯊꯥꯟꯖꯜꯂꯦ ꯏꯃꯨꯡꯗ ꯐꯖꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯇꯝꯗꯨꯒ ꯂꯥꯏꯠꯁꯨ ꯂꯩꯇꯕ ꯅꯣꯡ ꯆꯨꯕꯗꯨꯅ ꯂꯥꯛꯑꯣ ꯐꯝꯃꯔ ꯂꯥꯛꯑꯣ ꯅꯪ ꯉꯥꯏꯔꯤꯅꯤ ꯉꯁꯥꯏꯗꯒꯤ ꯗꯤꯅꯔꯁꯦ ꯍꯥꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯇꯦꯁ ꯇꯧꯅ ꯑꯝꯇꯪ ꯌꯦꯡꯉꯨ ꯏꯍꯦ ꯁꯨꯛꯌꯥꯝ ꯍꯣꯠꯅꯕꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯅꯠꯇꯔꯣ ꯀꯔꯤ ꯅꯪ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯑꯩ ꯍꯥꯏꯕꯗꯤ ꯅꯪ ꯑꯩꯒꯤ ꯒꯦꯁ ꯅꯠꯇꯔꯣ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯨꯅꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯕꯥꯅꯤ ꯃꯁꯛ ꯈꯔ ꯈꯪꯅꯔꯝꯃꯅꯤ ꯍꯣꯏ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒ ꯑꯍꯤꯡ ꯆꯨꯞꯄ ꯑꯩꯈꯣꯏꯕꯥꯅꯤ ꯋꯥꯔꯤ ꯁꯨꯅꯅ ꯂꯩꯔꯦ ꯑꯍꯤꯡ ꯆꯨꯞꯄ ꯅꯣꯡꯁꯨ ꯁꯨꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯑꯩꯈꯣꯏꯕꯥꯅꯤ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯨꯅꯈꯤꯁꯦ ꯅꯣꯡꯉꯥꯟꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯅꯕ ꯃꯃꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯨꯅꯔꯤꯅꯤ ꯑꯩꯈꯣꯏꯕꯥꯅꯤꯗꯤ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯡꯁꯥ ꯃꯉꯥꯟꯗ ꯎꯕꯗ ꯁꯨꯃꯟꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯃꯥꯛ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯊꯤꯟꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯅꯣꯡꯁꯨ ꯆꯨꯕ ꯂꯦꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯂꯝꯕꯤꯗꯨꯒ ꯀꯨꯝꯊꯕ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯂꯝꯕꯤꯗ ꯆꯠꯂꯤ ꯃꯇꯝꯗꯨꯒ ꯑꯩꯅ ꯁꯨꯃꯟꯇ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯅꯤꯔꯨꯔꯦ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯁꯨꯃꯟꯗꯤ ꯅꯣꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯥꯏꯔꯦ ꯃꯥꯒꯤ ꯐꯣꯟꯒ ꯑꯝꯇ ꯄꯥꯏꯖꯗꯦ ꯍꯥꯏꯅ ꯁꯨꯃꯟꯅ ꯍꯥꯏꯔꯦ ꯆꯤꯟꯇꯥꯒ ꯑꯝꯇ ꯇꯧꯔꯨꯅꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯗꯤ ꯅꯣꯡꯃ ꯑꯩꯈꯣꯏꯕꯥꯅꯤ ꯑꯃꯨꯛꯀ ꯎꯅꯅꯤ ꯑꯩꯅꯁꯨ ꯑꯗꯨꯒꯤ ꯃꯈꯥ ꯋꯥ ꯌꯥꯝ ꯍꯪꯉꯨꯗ꯭ꯔꯦ ꯃꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯑꯩ ꯍꯧꯖꯤꯛꯄ ꯀꯥꯎꯗ꯭ꯔꯤ ꯁꯨꯃꯟꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯒꯦꯁꯠ ꯍꯥꯎꯁꯀꯤ ꯆꯪꯐꯝꯗꯨ ꯇꯥꯟꯅ ꯊꯤꯟꯕꯤꯔꯝꯃꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯁꯨꯃꯟ ꯎꯅꯔꯨꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯂꯩꯐꯝꯗꯨ ꯆꯠꯂꯨꯕꯗ ꯃꯥꯒꯤꯗꯨꯒ ꯂꯩꯔꯝꯗꯦ ꯀꯣꯏꯊꯤ ꯊꯤꯔꯁꯨ ꯐꯪꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯈꯤꯖꯥꯅꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯇ꯭ꯔꯤꯞꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯗꯤ ꯁꯨꯃꯟ ꯎꯅꯍꯧꯒꯦ ꯈꯟꯕꯅꯤ ꯅꯣꯡꯃꯗꯤ ꯀꯣꯂꯦꯖ ꯇ꯭ꯔꯤꯞ ꯂꯣꯏꯔꯝꯗꯥꯏ ꯅꯨꯃꯤꯠꯇꯨꯒ ꯁꯨꯃꯟ ꯎꯅꯍꯧꯒꯦ ꯈꯟꯅ ꯏꯃꯥꯟꯅꯕꯤ ꯑꯅꯤ ꯀꯧꯔꯒ ꯆꯠꯃꯤꯟꯅꯔꯦ ꯂꯝꯕꯤ ꯃꯥꯏꯀꯩꯗꯨꯗꯤ ꯑꯩ ꯐꯖꯅ ꯈꯪꯉꯤ ꯑꯗꯨꯃꯛꯇꯁꯨ ꯁꯨꯃꯟꯒꯤ ꯌꯨꯝꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯤꯁꯤꯅꯤ ꯈꯔ ꯆꯠꯂꯒ ꯃꯟꯗꯤꯔꯗꯨꯁꯨ ꯐꯪꯅꯔꯦ ꯑꯗꯨ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯟꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯂꯨꯕꯗ ꯀꯗꯥꯏꯗ ꯄꯨꯅ ꯆꯠꯂꯤꯅꯣ ꯁꯨꯛ ꯊꯥꯞꯅ ꯂꯥꯛꯑꯦ ꯍꯜꯂꯔꯣꯏꯗ꯭ꯔ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕꯅꯤ ꯍꯦꯛ ꯃꯟꯗꯤꯔꯒ ꯊꯪꯅꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕꯅꯤꯅꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯟꯗꯤꯔꯒꯤ ꯃꯅꯥꯛꯇ ꯁꯨꯃꯟꯒꯤ ꯌꯨꯝꯗ ꯐꯪꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯠꯂꯨꯕꯗ ꯃꯐꯝꯗꯨꯒ ꯑꯃꯟꯕ ꯑꯀꯥꯏꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯐꯝꯗꯨꯒ ꯌꯥꯝ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯂꯝꯕꯤꯗ ꯆꯠꯂꯤ ꯃꯇꯝꯗꯨꯒ ꯀꯅꯥꯅꯣꯝꯗꯤ ꯇꯥꯟꯅꯔꯛꯄ ꯃꯈꯣꯟ ꯇꯥꯕ ꯅꯤꯡ ꯍꯟꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯝꯁꯨ ꯂꯩꯔꯝꯗꯦ ꯂꯛꯁꯃꯤ ꯑꯁꯤꯒ ꯀꯅꯥꯅꯣꯝꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯀꯗꯥꯏꯅꯣ ꯀꯅꯥꯝꯁꯨ ꯂꯩꯇꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯤꯍꯟꯒꯅ ꯈꯪꯉꯕ ꯀꯅꯥꯅꯣꯝꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯑꯁꯤꯒ ꯂꯛꯁꯃꯤ ꯑꯁꯤꯒ ꯂꯩꯕ ꯌꯥꯗꯦ ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯐꯝꯗ ꯚꯥꯞ ꯆꯥꯗꯦ ꯍꯥꯏꯅ ꯌꯨꯝ ꯍꯟꯕꯩ ꯇꯧꯅꯔꯦ ꯑꯩꯅ ꯃꯥꯡꯗ ꯆꯠꯂꯝꯃꯤ ꯑꯗꯨ
ꯂꯥꯛꯇꯗꯤ ꯏꯃꯥꯟꯅꯕꯤꯗꯣ ꯃꯈꯥꯗ ꯇꯥꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯥꯅꯗꯤ ꯍꯥꯏꯔꯤ ꯀꯅꯥꯅꯣꯝꯅ ꯃꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯏꯜꯂꯩ ꯍꯥꯏ ꯃꯥꯒꯤ ꯀꯣꯛꯇꯁꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯏꯃꯥꯟꯅꯕꯤꯗ ꯊꯥꯡꯒꯠꯄꯤꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯐꯝꯗꯩ ꯊꯣꯛꯂꯛꯑꯦ ꯅꯨꯡꯗꯥꯡꯒꯤ ꯇ꯭ꯔꯦꯟꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯍꯟꯕꯩ ꯇꯧꯔꯤꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤꯅꯤ ꯁꯨꯃꯟꯒꯤ ꯌꯨꯝ ꯑꯗꯨꯒ ꯂꯩꯔꯝꯕꯗꯣ ꯀꯗꯥꯏ ꯃꯥꯡꯈ꯭ꯔꯖꯥꯠꯅꯣ ꯁꯨꯃꯥꯏꯅꯕꯨ ꯇꯧꯅꯕ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯒꯤ ꯌꯨꯝ ꯏꯝꯐꯥꯜꯗ ꯍꯜꯂꯦ ꯑꯗꯣ ꯑꯩꯒꯤ ꯃꯃꯣꯟꯗꯤ ꯍꯧꯖꯤꯛꯁꯨ ꯁꯤꯂꯣꯡꯗ ꯂꯩꯔꯤ